Imes PAODAM yang tabiri basingbu ahan waktada binitana taram noksa bagaloyana kurumjari. Haujik PAODAM masigi maroyo pau pijari. Common University Entrance Test 2022 gi Center Manipur PBU haibagi wakat khongjang chathakre. Joint Liability Group Formation by CSP Cell of Manipur State Cooperative Bank Limited haibagi hiramda nongmagi oiba Financial Literacy Awareness Program pangthokre. All Manipur Muslim Girls Students Union Gitara Marirak Suba Mapo Numit Thoram Pangthokre. Loidana Maharashtra Nabanirman Sena Abu Themnaba BJP Zip Chandrasekhar Bawan Kulena Ras Thakre Unakre. Mapungay Paulo Birase. National Testing Agency na Loba Common University Entrance Test CUET gi exam center asi Manipur gi wangmada tabadagi exam thaba satpa ngamloidaba mahiroi kaya yaure. Masina maram oiraga mahiroi singi punsi mangba yabagi fibamda leire. Maramasna CUET gi exam asi stage gi manungda roster 9 sinuna pangthoknaba hotnabiyu haina musugi president Sanasam Steben na phongdokre. Ngasi Manipur University gi main gate mamangda mahiroi lup taru ki miyeng makhada musuna sinuna pangthokiba protest amada mahakna makhata na hai CUET exam asida MU yaholak pasi yamna nungaiba phauduna exam asi thana ba sem sarubani adubo exam center pirakpa matamda MU amadi state gi manungda pibagi mahutta state gi wangmada pishalak pasina lamdam asigi mahiroi kayagi ningba kahele State gi mahiro ayamba lairabagi pankhai makhada leiba maramna mapalamda satuna exam thanaba honabada kudong chadaba kaya ama mayokna hale exam center si state sida thaloidaba taragadi CUET pangthokpa matamda Manipur University exam tobiyu natragana roster 9 university asimaktada exam thanaba sinbiyu hiramasigi matangda lenga asigi miyamgi CMN Birena miyeng sangbiraga mahiroi singi hak phanganbiyu phongdokhi Wise and Sindo kind of different limit don't numit the Sinbi Gabra, Natragana, Koyi Amutada, Mayam Tauraga, the Noma, Sip and Hontonata Gabra, Adudi, Koyi Laiva, Koyi, Sigi Mafamsi authority, Sigi Mayan authority, do not Sinbiu, Natragadi, Koyi, Haiva, examinations, Koyi Musugi site is strongly opposed to 1 year to go, Hongjan Gam to something and Yana Koyi Sam Sazari, Aduga, Aroi Boina in Hijaning was a Koyi UGC Amasung NTA. Apoina Central University of Manina, Apoistan, Apoistan Labor Authority, Suka, and Akana must lay the Puna, putting in Mokosan Bangam, the Bagima Miamatai, and the Apoy state government is pulling Apoy CM River Mayawi, with Paumbi and Busu, the Sawina, Amutang, Manipur, my racing Punchikan view, Manipur, Tung the Lakado, my racing Yokogi, Mafama, there's a gun, but Paumaju. Somewhat of the view, upon a Zuna Sawina, I don't know about the have a high attention. Ngasigi protest aduda exam MU from CUET PG 2022. Appearing CUET exam outside Manipur is too expensive. Manipur gi wangmada exam center piribasi Manipur PBU mahiroi singi hak kanbiu haibina singba thaba placard kaya paiba galoyena kholau kaya sulauki. Lengak asna sangsilakpa War Against Drug 2.0 ki sarwamo oina Imphal West ki SPK sai Sibakantagi supervision makhada additional SP Operation M Amit Singana supervise tauba Imphal West Commando OCPS over Maitena Lusingba team amana ngarang numidang warang pung mga makharon taw matamda singjamai PS ki manung chana leiba Maitei lamkhaida frisking amadi checking tobada Hyundai i20 car amadagi international market lupa crore mari Dasmik Mari Shinogi Belu Egadaba WY tablet piece lising Maripuni Pan Pagat Pangong Kre Hairi. Ngasi Babupara Imphal West SP conference hall the Pangtokpa Paumising Unabada Imphal West SPK says Sibakantana High Hyundai i20 car registration number MN01W4863 Asi Sektoba Matamda Gari Asigi Chamber Amada narcotic item organizing Naba Brown Machugi adhesive tape na yomba Potlam Tengna Kibani
gari adugi driver na Imphal East ki Nongdam Awang Lekaidagi Longjam Ratan chahi kuntra apokpa El Sharat Kawi makata na wahang paung sathabada El Ratan na phongdorapagi matungina phagalaba polam singasi Sarangpat Mayai Lekaidagi hojikna wangkhai yonglan lerekta leiba Kangabam Dijamani gi masanupa ke Jadu Singhagini haiba khangbangamki Kudakta Commando Team Maduna Satuna ke Jadu Amadi Mahakaloina ba Asamgi Dubri Jodanga Part 2 dagi Manju Maya Chahi Kuntra Taret Apokpa Cyber Rahman Kauba Miyamasu Kangpopi District ki Chapamaina PS dagi Phagat Pangamki Loinana Majnu Maya dagi Tata Hexa Registration Number MN01AG 3147 loina Polom Kayasu Phagat Pangamki Commando Team Asna WY Tablet 9.614 kg Hyundai i20 car Tata Hexa Seloina Lupa Lak Amalising Nipuni Samri Kuntra Mobile Phone Taruk Amuba Masugi Wallet Ama Aadhaar Card Ani Voter Card Ama PAN Card Ama Amadi Driving License Ka Konana Myoya Hum Phagat Ki Paraba Singi Mathakta FIR Ma Lokotuna Singjamai PS ta Makhataba Investigation Ni Damak Sinakre Pongdokki Intercept tahu, nanti kita fishing checking tahu juga Hyundai i20 car ni, maka registration number na MN01W4863S this color. Ayo kita isi check tahu tentang koi misalnya koi nak suspected berapa drama, maka chamber nama tinggi, chamber sudah koi poceh kaya, poceh singtu yau tu, lung tu. Kena hamdu ye ho tanda WY ni ana koi jingraba is suspected WY ni ana hangbadagi hamdu koi gazetted officer jingo to jingraba na si umri thaba tawda koi na ujit pangsi hotel ina pangsi 9.614 kg including the weight of the rating drawn at the system. The Sarok na 88,000 na sumay ini Sarok na to 88,000 the weight na 9.614 kg ay WY masisi pangit Amarondasu thasi kumapangi anganba ayupung ani makhairam tawa matamda akaknaba pawama phangmudagi second MR ki commandant Victoria Yengkhom deputy commandant N Suras amadi yadagi volunteer yawba team amana Imphal West ki high school janmasthan da leiba Sanju Bakery dagi Maleng Kaithel da lupa crore yankhai rongi value aigadaba ice drug haina khangnaba crystal methamphetamine ki kg amamam lumba packet manga phagat pangamkhre hairiba bakery asida meyai kaba drug leire haibagi akaknaba pawama phangmudagi team masna sangsiluba matamda bakery asida thabak suba singi tumphang kada carton box amada ningthina pack toraba pochak ama singnaningai oba mawngda leirambadagi thabak suba sing wahang pahong toraga makhoigi mamangda box adu hangdoktuna yengma matamda ice drug ni singnaba amuba plastic na yomba packet manga adu yorambani Thabak Suba Miyoi Singda Wahang Pahong Taw Matamda Bakery Asa Thabak Suba More Ward number 5 Muslim Nagar Dagi Bisnu Banik Chahini Punithoi Apokpa Deepak Banik Asi Drug Lalon Basta Hakthengna Senare Haiba Khangbangam Kibagaloyana Bisnu Pur Police na Phagat ki amadi Mahak Masana Haidorakpagi Matungina Packing amada kg amal lumi haiba khangbangam kibani mahana phondorakpagi matungina phagalaba ice drug packet manga asi manipurgi mapanda laiba lala koba mioy amada sinakhi gadabani haiba khangbangam ki maramasna makhataba investigation chathanabagi dama Imphal police station da sinakre hairi National Bank of Agriculture and Rural Development NABARD Manipur Regional Office ki makhada Sekmaijin GP Level MPCS Limited Sekmaijin Khunongna Sinduna Joint Liability Group JLG Formation by CSP Salo Manipur State Cooperative Bank MSCB Limited Haiba Hiramda Nomagi oiba Financial Literacy Awareness Program amang asi Ibudo Wangbreng Community Hall Sekmaijin Khunong Kaksing District ta pangthokre Taramadida P. Ranjit President Board of Management MSCB Limited na athoiba mithong K. Manihar Member Board of Management MSCB Limited amasung Sekmaijin GP Level MSCB Limited ki President su oiribana Thoram Mapu Y. Susandra Vice President Board of Management MSCB Limited all the member of Board of Management MSCB Limited amadi S. Bidyasori Branch Manager MSCB Limited Kaksing na singba miyoi kayana akhana mithung sing oina saruk yaki
Tharangi nunggi oiba waral piraduna L Angoba DGM MSCB na hai bank na piriba kanaba sing miyam da karam na yohansige haiba wakalonda ahan boy na India lenga na kunggang da satuna bank sing na piriba financial literacy gi matang da awareness pirami adubo lisingani tara marida India da BJP na lusing balengak laikhibadagi kunggang da satuna awareness pibagi mahutta yumthong khuding da satuna yum amada yamdrabada myoy amadagi tadana bank na piriba kanaba sing asi phangangadabani haiba Pradhan Mantri Jana Dhana Yojana gi saru ama oina ngasigi financial literacy awareness asi pangthokpani haiki BJP na lijingba sarkar asina 2014 da laaba matungda hana chandanamba financial literacy awareness program adagi ngasai aina haijakiba khunggang kudingda chatlada pradana awareness pigedawni haibisigi mohta masina chapchana kana ku khangba yogre adu yumthong kudingda changga yum amamgi bioising yamdrada ahoi banking ki kana base pigedawni haidada 2014 gi Hoji Prime Minister will be by Kanodia, Sri Narendra Modi, the Prime Minister, Prokomatam, Iman, and the Chagi, Augusti, Karikama, La Kirada, Mahaki, Masan Pima, the General Prime Minister, General Yojana, Haivalova, Mayama, Mamsai, Muni, and I can Adum, but last hope from Matunda. Kunggang itu orang begini muka, yungthong begini kerja yungthong begini ni amangku, bank account amang hangal lada, banking anak kasih tiga doni, ada amanan kau cemil lagi financial literacy awareness program sih. All Manipur Muslim Girls Students Union AMMGSU gi tara marirak suba mapong numit tharong ngasi North AOC da laiba Classic Hotel da pangthokre tara maduda akhana mitunglai oina saruk yakiba Social Welfare Department ki Director Ngangom Uttam na hai angang amana number 4 drug asi sizinaba hana hekta horoi drug sinadringai suru kwa yu khainina singba kaya singasi hana sizinarakani matamasida mama pa oibasina madugi phataba singadu takpiduna thingonaba hotna hosi haina phongdokhi mahakna hai thaba ma tobada henjanba haibasi toroidabani masina thawai thaba phau kiraktaduna apha phata khandaba ngamlaktabdrabadi kunaida amangbo oirakani haksang phalaktraba mi amaga gi marakta thajaba manglakpa isana asumba wakhalon khalaktraba amadi imung manung semaudrabadi punamaki amangbo oigani haurakliba nahasingna tungi punsigidamal sel thum tandaba yade hairagasu haksang yokhalaudaba tarabadi sel thum pai haidnasu kanaba oiroi ahal oirakpa matamda sel pairabasu haksang sonjalakpagi awaba khangi aduna naha oiribasingna afaba sinjak sasi phongdokhi Tharamaduda All Manipur Muslim Girls Students Union AMMGSU na pangal nupisina quality education phanglabada pangal khunai hiram pumbada chakhotpa purakani haiba hiramda thasi kunmarida pangthokiba debate tamakok mathang tarakraba singda mana mathumsu yenthoki Tharamaduda Imphal West ki upadhyaksha L Bobby Kairang Khomidok GP ki pradhan Mohammad Nurajaman AMMGSU ki advisor Ruksha Chaudhary amadi Wakaf Board Manipur ki CEO Yasir Ahmad su saruk yaki Makata na Manipur da koi ki intrigiji ki maram do igera duga student community ki maram do igera government ki policy ki maram do igera matam ki thorok ki issue sing da amusu na face to ngai ki da baktel lai adu maru ni koi online class de koi ki measure oi angang sing da yam na no river class sing de koi ki smartphone season na ki policy ma government sense to bi hai bo hum si thamje Manipur lenga ke Relief and Disaster Management Department ki makhada lairiba Disaster Management Institute na sinduna numit nini sathagadaba Disaster Management ki training cum awareness program amangasi hodokre singjamai singa makha kheti lekai da pangthokpa training cum awareness program hodokpagi tharamaduda Relief and Disaster Management Department ki makhada lairiba Civil Defense amadi SDRF Manipur ki expert singna saruk yakiba singda tongan ba hiram singda takpi tambiki loyana saruk yakiba singi maikai dagisu lakliba expert singda kudaki oiba tongan ba kudong tiba singdagi matau karamna ngakthokpa ngamgadage haiba wahang kayasu hangnaduna interaction su tongnaki Manipur Film ki saknai rabi ningthaujak event pisak debi amasung anan maibamna laikidabada film forum Manipur na ngasi awaba phongdokre laikidrabi ningthaujak event pisak debi kumjali sing champa marpu mathoida release tokiba Manipur feature film Khonjel da art direction piki Manipuri cinema gi nupi laktagi ahanba art director ni matung tarakpada pap khamba thoibi amadi yening tha amada hairiba film sing asida su dialogue amadi screenplay writer su oirami
Laikhidraba Anand Maitaisu film producer director oirami mega film production gi makhada puthokpa Nangi Asada Angakpa Khubak Khunam hairiba film sing asi puthoklambani hairiba Manipur film gi saknairabi anina laikhidaba sida ngasi film porang office da mina ani tumina lepna awa phondotuna laikhidraba singi thawaina taibang mapugi amfamda ingna sikna leiruna ba thongni baga loyana laikhidraba ani gi lehoriba imung manungi awabadasu saruk yari haina film forum Manipur gi information and communication secretary Sataras Nathokpa Cherol amana phongdorakli Kaksing district ki Hianglam AC ki manung chana leiriba Sarik Konjing ward number 9/4 da lamdamadugi prajamiyang gi marakta wakhal tanadaba yawbadagi lining laisongi matangda thokhiba thaudo adugi matangda nakalani gi miyoisina punna phaminaduna wari chanara matung yasinaba purakre nakalani gi yasinabadu da yawkiba lamdamadugi social worker Haubizam Indrajit Kauba miyoy amana paumi singda phondokibada thokhiba thaudo adu tongan ba lining chatpasing punna lekai amada leminabada Chakut Torang amadi yaifana bawa kanabada wakal tana hodabadagi thokibani social media da thokiba warol singadu kulasigi khunja singi marakta wakal tana bawat kibadagi thokibani aikoi amato oina hana gumna nungsi chanana leire tungdasu nungsi chanana leikini haina nakal anina punna yanare haina su phongdorakhi aduga NRDS ki thabak suhan bada cheng yenba pidaba low ubasatpa da athingba thamba khungi pukhida sing pithaktaba dukan pot leiba yadaba voter right pidaba khundagi tanthokpa school dagi angang sing masa sing lokthokpa asina singba hapiribasi akhoi masegi maraktagi haina khiba lejate Mumbai Civic Polls ki mangoina Bharatiya Janata Party BJP na Maharashtra Navanirman Sena Buthyamna State BJP Sip Chandrasekhar Bawankulena MNS Sip Raj Thakre ga ngasi unakre numiyung badwai da Bawankulena MNS Sip ki yum Sibatir ta thunglaki Maharashtra masung lebaki wafong kya da lusingba singadana khanaki ngarang su BJP leader masung hanagi minister Binod Taude na Raj Thakre ga unakrabani lisangai tarata pangthokiba Brahman Mumbai Municipal Corporation ki mikhalda BJP na seat marphani thoi phangkibani members ani kuntare laiba corporation ki mikhalda sebisuna na seat marphu mari phangkibani BMC polls ki togada matam lauthokpadi leitribani Europe ta monkeypox laisa hantharapai phibam lagle haina World Health Organization WHO na phongdokre WHO ki regional director for Europe Hans Kluge na promising da hakibada France, Germany, Portugal, Spain, United Kingdom adi atai laiba khrada monkeypox case hantharaktuna phibam phagalakli Russia amasung Central Asia gi leibak sing yauna leibak yankhai humdoida monkeypox ki case listing kunithoi hena lai hairi WHO na piba report ki matungina monkeypox ki case ki sada kunmathoi hanthare laina asana narakpagi chang hanthanaba leibak sing na tokpham thokpasing paikhatnaba appeal tawki Haujarobada maroypa amukana pijari Common University Entrance Test 2022 ki Center Manipur da PBU haibagi wakat khongjang chathakre Joint Liability Group Formation by CSP Cell of Manipur State Cooperative Bank Limited haiba hiramda nongmayoiba Financial Literacy Awareness Program pangthokre All Manipur Muslim Girls Students Union gi tara marirak suba mapo numit thorom pangthokre loidana Maharashtra Navanirman Sena Buthyamnaba BJP Sip Chandrasekhar Bawankulena Raj Thakre unakre Nasigi de paudam pijaba matang solution jare miyeng tabiri basingbu khurumjari